ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯤꯡ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯎꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ, ꯂꯦꯠꯁ ꯁ꯭ꯇꯗꯤ ꯋꯦꯜ, ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠ ꯀꯟꯖꯅꯅꯕꯒꯤ ꯈꯣꯡꯖꯪꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯦ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇꯒꯤ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯑꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇ ꯈꯣꯡ ꯊꯥꯡꯖꯟꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯆꯥꯗ꯭ꯔꯤꯕ ꯉꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯔꯣꯟ ꯀꯌꯥꯗ ꯑꯐ ꯐꯠꯇ ꯈꯪꯍꯟꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯛꯅꯕ MSFꯅ ꯍꯧꯗꯣꯛꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯒꯥꯔꯤ ꯃꯆꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯆꯒꯅꯤ꯫ MSFꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯗ꯭ꯔꯒ ꯆꯥꯗꯨꯅ ꯃꯅꯤꯄꯨꯔ ꯃꯥꯡꯍꯟꯒꯨꯝꯁꯤ, ꯗ꯭ꯔꯒꯇꯒꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ, ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯈꯛ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯝꯐꯨꯗ ꯍꯛꯊꯦꯡꯅꯅ ꯑꯃꯗꯤ ꯅꯥꯀꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯄꯤꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯂꯝꯈꯥꯕ ꯍꯧꯖꯒꯅꯤ꯫ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯌꯦꯠꯂꯣꯝꯗ ꯈꯔ ꯍꯥꯏꯊꯔꯛꯂꯕ ꯃꯇꯨꯡ ꯌꯥꯏꯁꯀꯨꯟ ꯄꯨꯂꯤꯁ ꯂꯦꯟ ꯐꯥꯎꯗꯣꯔꯛꯂꯒ ꯁꯤꯡꯖꯃꯩ, ꯀꯥꯟꯆꯤꯄꯨꯔ ꯑꯃꯗꯤ ꯊꯧꯕꯥꯜ ꯐꯥꯎꯕ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯌꯦꯠꯂꯣꯝꯗ ꯍꯥꯏꯊꯔꯛꯂꯕ ꯃꯇꯨꯡ ꯀꯩꯔꯛ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯀꯅꯤ꯫ ꯋꯥꯕꯨꯒꯥꯏꯗꯒꯤ ꯑꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯂꯒ ꯂꯥꯡꯃꯩꯗꯣꯡ, ꯀꯛꯆꯤꯡ ꯈꯨꯅꯧ, ꯎꯃꯥꯊꯦꯜ ꯆꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯋꯥꯕꯨ ꯂꯝꯈꯥꯏꯗ ꯂꯥꯛꯀꯅꯤ꯫ ꯋꯥꯕꯨ ꯂꯝꯈꯥꯏꯒꯤ ꯂꯝꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯇꯔꯥ ꯆꯥꯂꯦꯟ ꯑꯃ ꯊꯨꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯒꯥꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯕꯤ ꯀꯣꯂꯦꯖ ꯇꯥꯕ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯣꯏꯔꯥꯡ, ꯕꯤꯁꯅꯨꯄꯨꯔ, ꯅꯝꯕꯣꯜ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯈꯣꯡꯆꯠ ꯑꯁꯤ ꯊꯨꯡꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯣꯡꯆꯠ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯂꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯗ꯭ꯔꯒ ꯃꯔꯨ ꯀꯣꯛꯍꯟꯁꯤ꯫ ꯗ꯭ꯔꯒ ꯆꯥꯗꯨꯅ ꯃꯅꯤꯄꯨꯔ ꯃꯥꯡꯍꯟꯒꯨꯝꯁꯤ, ꯗ꯭ꯔꯒꯇꯒꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ, ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯁꯤ꯫ ꯗ꯭ꯔꯒ ꯂꯥꯟꯅ ꯑꯃꯗꯤ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯍꯥ ꯀꯌꯥꯕꯨ ꯅꯝꯗꯨꯅ ꯗ꯭ꯔꯒ ꯄꯤꯖꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯏꯊꯤꯜ ꯐꯥꯎꯗꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌా ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯗ꯭ꯔꯒ ꯆꯥꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯜꯂꯁꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯁꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ, ꯑꯩꯈꯣꯏ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯁꯤ, ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ, ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯆꯥꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯌꯥꯎꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯤ, ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯁꯤ꯫ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯆꯥꯕ ꯌꯥꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ, ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯖꯒꯅꯤ ꯑꯃꯗꯤ ꯉꯥꯛꯆꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯕꯔꯅꯤꯁꯥ ꯀꯧꯖꯩ꯫ ꯑꯩ ꯏꯁꯥꯃꯛ ꯀ꯭ꯂꯥꯁ 10A ꯀꯥꯖꯔꯤ ꯍꯧꯖꯤꯛ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡꯅ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯜꯆꯔꯦꯜ ꯑꯦꯟड ꯏꯗꯨꯀꯦꯁꯅꯦꯜ ꯗꯦꯕꯂꯞꯃꯦꯟꯠ ꯐꯥꯎꯟꯗꯦꯁꯟ, ꯀꯛꯆꯤꯡ꯫ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯖꯒꯅꯤ ꯑꯃꯗꯤ ꯉꯥꯛꯆꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯔꯥꯡ ꯊꯦꯝꯕꯤꯍꯟꯕ-ꯃꯩꯇꯩ꯫ ꯑꯩ ꯍꯧꯖꯤꯛ ꯏꯂꯤꯠ ꯐꯥꯎꯟꯗꯦꯁꯟ ꯑꯦꯀꯥꯗꯃꯤ ꯀꯪꯂꯩꯄꯥꯛ ꯊꯧꯕꯥꯜꯗ ꯀ꯭ꯂꯥꯁ 10 ꯇꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ, ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯆꯒꯅꯤ ꯑꯃꯁꯨꯡ ꯀꯟꯖꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ MSFꯅ ꯁꯤꯟꯖꯔꯤꯕ ꯒꯥꯔꯤ ꯃꯆꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 4
ꯌꯥꯏꯐꯔꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯂꯝꯊꯥꯖꯒꯅꯤ ꯒꯥꯔꯤ-ꯃꯆꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯀꯌꯥ ꯇꯧꯕꯤꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ MSFꯅ ꯆꯠꯊꯔꯛꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯁꯤ Let us all stay away from drugs, no to drugs, yes to life. Ima leibak manghalloidabani. Aikoina ima leibak kanjagadabani amadi ngaksagadabani. Suba nombagi wakalon mahut sinduna mipal tang daba kunai ama purukna nabu hotna minarasi. Matang leiba kunai ama oina nabu hotna bada amadi mahiroi singbu mayai kaba drugs ki ipak tagi kanba ngamjanabagi damakta. MSF na sok tabalaitana hona kigani. Aron basapu singdagi nasabu ngak senduna thamu. Aikogi yellow furup singbusu ngak senduna thamsi. Punna chaminaraba khaktada drugri khudong thiba singdagi aikoina laksin bungamgani. Aikogi tunglam chat semgat pahaibase aikogi ithodangni. Tungi punsigi damak aikoina drugs pamde yaningde haisi. Miyambu khanghan uhanba amatta oibagi wakalon sagatpa amasung drugs ki ipaktagi maning tamba lamdam mama oina na bagdamakta MSF na matam chuppada lepli. Aikoi khudimak na amatta oina longminnagadaba thodang singi manungda maru oina haukiba sahi kayadagi mayai kaba drugs amadi atai makalgi posak natraga polam sing khunai asida thingnanabagi lanjangda nupi singi achouba oina semkiba loop nisaban loop matam mamada asigumba nupi sing khaktagi oiba mayai kaba polam yon machaba amadi sizinaba thingnanabagi khongjang gidamakta lairamba lup ase amuk han hingat han mathau tarakle pumnamak asibu yengsinanaba amadi lamdam sidagi maru phangna muthatnanabagi kangnon kaya lei haiduna su khangsin usinnadana matam gi leigangna leithoktuna lakpana ngasidi nahasing miyamase drugs ki landa thuhalle namduna haktengnana amadi nakoinana aikoigi miyamase drugs pijari ima leibak nungsibagi ithil kahonnanaba mareibak maramdam nungsibagi wakal phauruk tananaba purup sing amaga chauna handuna khatna handuna ungkhatna handuna amatta obigi lambi laktanaba apunba manipur gi idea sibusu thugainabo honarakpa manba lalongni haibase aikoi khudimak na khangminnaduna tungi mirol gidamak wakal sungsinnaduna khong thanglasi mikap thoklasi ireisasing mahiroi amadi aikoigi miyam mayai kaba drugs ki khayatagi kalhorasi MSF na chok tabalaitna miyamgi yaifnanabagi damakta honakhigani Mikap Thoubal ꯏꯔꯩꯆꯥꯁꯤꯡ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯈꯌꯥꯠꯇꯒꯤ ꯀꯜꯂꯁꯤ MSFꯅ ꯁꯣꯛꯊꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯒꯅꯤ